ꯑꯩꯈꯣꯏꯅ ꯌꯥꯔꯤꯕ ꯂꯝꯗꯝꯗ ꯂꯥꯏꯁꯪ ꯈꯨꯟꯗ ꯑꯗꯒꯤ ꯃꯥꯒꯤ ꯇꯥꯕꯣꯡꯈꯤꯕꯅꯤ ꯃꯥꯅ ꯍꯦꯛ ꯄꯣꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯇꯧꯊꯣꯔꯛꯄ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯍꯥꯟꯕꯗ ꯃꯥꯁꯤ ꯈꯨꯜꯂꯣ ꯑꯗꯨꯒ ꯗꯥꯔꯣꯒꯥ ꯈꯨꯜꯂꯣ ꯗꯥꯎꯔꯤꯌꯥ ꯈꯨꯜꯂꯣ ꯂꯥꯏꯅꯤꯡ ꯈꯨꯜꯂꯣ ꯍꯥꯏꯅ ꯃꯊꯪ ꯃꯊꯪ ꯃꯥꯒꯤ ꯃꯃꯤꯡꯁꯦ ꯀꯩꯅꯣꯁꯦ ꯊꯥꯕ ꯇꯥꯏꯕꯪ ꯐꯥꯎꯅ ꯀꯔꯤ ꯑꯗꯨꯒꯨꯝꯕ ꯃꯤꯡ ꯆꯠꯈꯤꯕ ꯃꯤꯇꯩꯒꯤꯗꯃꯛꯇꯗꯤ ꯃꯥꯒꯤ ꯄ꯭ꯔꯣꯐꯦꯠ ꯑꯣꯏꯕ ꯈꯨꯟꯅꯥꯏꯁꯤꯒꯤꯗꯃꯛꯇ ꯃꯥꯅ ꯀꯠꯊꯣꯛꯈꯤꯕ ꯃꯥꯒꯤ ꯄꯨꯟꯁꯤ ꯇꯧꯈꯤꯕ ꯃꯥꯅ ꯍꯣꯠꯅꯕꯤꯔꯝꯕ ꯃꯥꯅ ꯇꯧꯕꯤꯔꯝꯕ ꯃꯥꯅ ꯊꯝꯕꯤꯔꯝꯕ ꯈꯨꯗꯥꯡ ꯈꯨꯗꯤꯡꯃꯛꯇ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯤꯇꯩ ꯈꯨꯟꯅꯥꯏꯁꯦ ꯃꯤꯇꯩ ꯍꯥꯏꯕ ꯐꯨꯔꯨꯞ ꯑꯃ ꯉꯁꯤ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯂꯦꯡꯗꯅ ꯂꯩꯔꯤꯕ ꯃꯤꯇꯩ ꯈꯨꯟꯅꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡ ꯅꯧꯔꯤꯌꯥ ꯈꯨꯜꯂꯣꯒꯤ ꯈꯨꯜꯂꯣꯅꯤ ꯍꯥꯏꯕꯁꯤꯃ ꯑꯩ ꯑꯍꯥꯟꯕꯁꯦ ꯊꯝꯖꯒꯦ ꯑꯗꯨꯒ ꯂꯥꯏꯅꯤꯡ ꯅꯧꯔꯤꯌꯥ ꯈꯨꯜꯂꯣꯅ ꯂꯤꯁꯤꯡ ꯑꯃ ꯀꯨꯟꯊ꯭ꯔꯥꯒꯤ ꯑꯦꯄ꯭ꯔꯤꯜ ꯇꯥꯔꯤꯛ ꯀꯨꯟꯊ꯭ꯔꯥꯗ ꯑꯄꯣꯛꯄ ꯑꯣꯏꯅ ꯂꯤꯡꯈꯠꯄꯤꯔꯝꯃꯤ ꯃꯁꯤꯒꯤ ꯄꯣꯠꯁꯤꯒꯤ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩꯒꯤ ꯑꯣꯏꯕ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯅꯥꯠ ꯀꯥꯡꯂꯣꯟ ꯄꯨꯝꯅꯃꯛꯁꯦ ꯉꯥꯛꯇꯨꯅ ꯊꯝꯕꯒꯤ ꯑꯩꯈꯣꯏꯗ ꯃꯆꯥ ꯃꯅꯥꯏꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯂꯥꯏꯅꯤꯡ ꯅꯧꯔꯤꯌꯥ ꯈꯨꯜꯂꯣꯅ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯌꯦꯛ ꯇꯔꯦꯠꯇ ꯑꯩꯈꯣꯏꯒꯤ ꯑꯄꯣꯛꯄ ꯃꯔꯨꯞꯀꯤ ꯃꯤꯡꯆꯩꯁꯤ ꯄꯤꯕꯒꯤ ꯃꯔꯤ ꯂꯩ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯍꯦꯟ ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯤꯕꯤꯔꯝꯕꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯐꯝꯃꯥꯟꯅꯔꯒ ꯃꯥꯒꯤ ꯃꯈꯣꯏ ꯃꯈꯥ ꯊꯪꯕ ꯄꯥꯔꯇꯤꯁꯤꯗ ꯑꯍꯟ ꯇꯔꯦꯠꯀꯤ ꯃꯐꯝꯗ ꯑꯩꯈꯣꯏꯒꯤ ꯃꯤꯡꯆꯩ ꯄꯤꯕꯤꯔꯝꯃꯤ ꯃꯥꯅ ꯍꯥꯏꯕꯤꯔꯝꯃꯤ ꯑꯩꯈꯣꯏ ꯇꯔꯦꯠꯅ ꯄꯨꯔꯒ ꯑꯇꯩꯅ ꯃꯔꯤ ꯑꯣꯏꯅ ꯆꯦꯜꯂꯒ ꯑꯄꯣꯛꯄ ꯃꯔꯨꯞꯁꯦ ꯁꯟꯗꯣꯛꯀꯗꯕꯅꯤ ꯑꯗꯨꯒ ꯃꯁꯥ ꯃꯔꯤ ꯁꯥꯟꯅꯒꯗꯕꯅꯤ ꯅꯈꯣꯏ ꯇꯔꯦꯠ ꯌꯥꯎꯗꯅ ꯑꯄꯣꯛꯄ ꯃꯔꯨꯞꯁꯦ ꯃꯄꯨꯡ ꯐꯥꯕ ꯑꯣꯏꯔꯣꯏ ꯍꯥꯏꯗꯅ ꯃꯥꯅ ꯇꯥꯛꯄꯤꯕ ꯄꯣꯠ ꯑꯃ ꯂꯩ ꯑꯗꯨꯅ ꯑꯍꯟꯁꯤꯡꯗꯨꯒꯤ ꯏꯁꯤꯡ ꯃꯈꯥꯗ ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯥꯎꯕꯗ ꯃꯤꯇꯩꯒꯤꯗꯃꯛꯇ ꯑꯗꯨꯒ ꯅꯣꯔꯠ ꯏꯁꯇꯔꯟꯒꯤ ꯑꯦꯔꯤꯌꯥꯗ ꯚꯥꯔꯠꯀꯤ ꯃꯐꯝ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯄꯣꯛꯄ ꯃꯔꯨꯞ ꯍꯥꯏꯅ ꯆꯥꯎꯅ ꯌꯦꯡꯕꯗ ꯃꯁꯥ ꯃꯔꯤ ꯁꯟꯅ ꯂꯩ ꯃꯊꯪꯗ ꯑꯄꯣꯛꯄ ꯃꯔꯨꯞꯁꯤ ꯀꯔꯤꯅꯣ ꯑꯗꯨꯅ ꯂꯥꯏꯅꯤꯡꯒꯤ ꯑꯋꯥꯠꯄꯂꯣꯟꯗ ꯃꯥꯅ ꯄꯥꯝꯖꯔꯝꯕꯗ ꯑꯄꯣꯛꯄ ꯃꯔꯨꯞꯁꯦ ꯑꯄꯣꯛꯄ ꯍꯥꯏꯕꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯤꯇꯩꯂꯣꯟꯅ ꯑꯃꯠꯇ ꯉꯥꯏꯔꯕ ꯂꯥꯏꯅꯤ ꯑꯄꯣꯛꯄ ꯀꯧꯏ ꯃꯥꯕꯨ ꯅꯤꯡꯖꯗꯨꯅ ꯑꯄꯣꯛꯄ ꯂꯥꯏꯕꯨ ꯀꯩꯅꯣ ꯊꯤꯔꯤꯕ ꯃꯤꯒꯤꯕꯨ ꯑꯄꯣꯛꯄ ꯃꯔꯨꯞ ꯀꯧꯏ ꯁꯤ ꯂꯥꯏꯅꯤꯡꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯅ ꯑꯄꯣꯛꯄ ꯃꯔꯨꯞ ꯍꯥꯏꯕꯁꯤꯗ ꯑꯄꯣꯛꯄ ꯍꯥꯏꯕꯁꯦ ꯀꯣꯟꯅ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯂꯦꯡꯉꯤ ꯄꯥꯜꯂꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯄꯣꯛꯇꯕ ꯂꯩꯇꯦ ꯄꯣꯛꯏꯕ ꯈꯨꯗꯤꯡꯃꯛꯁꯦ ꯂꯥꯏꯅꯤꯡꯁꯤꯒꯤ ꯃꯈꯥꯗ ꯁꯨꯛꯀꯣꯟ ꯀꯣꯟꯁꯤꯜꯂꯒ ꯑꯄꯣꯛꯄ ꯍꯥꯏꯕ ꯂꯥꯏꯅꯤꯡꯁꯦ ꯉꯁꯤꯗꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯡ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯄꯥꯛ ꯆꯥꯎꯅ ꯀꯣꯟꯕ ꯃꯁꯤꯅ ꯀꯣꯟꯗꯕ ꯂꯩꯇ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯂꯥꯏꯅꯤꯡ ꯑꯃ ꯍꯥꯏꯕꯗꯨ ꯑꯄꯣꯛꯄ ꯍꯥꯏꯕ ꯂꯥꯏꯅꯤꯡꯁꯤ ꯑꯣꯏꯅ ꯊꯝꯖꯔꯝꯃꯤ ꯑꯗꯨꯒ ꯑꯩꯅ ꯃꯊꯪꯗ ꯇꯦꯟ ꯈꯤꯇꯪ ꯄꯟꯕꯅ ꯂꯥꯏꯅꯤꯡ ꯅꯧꯔꯤꯌꯥ ꯈꯨꯜꯂꯣꯅ रेलवे स्टेशन महाराज की वरी मलाई मधु तापन कुनिपाल की जनवरी तंत्र निपाल सुरतन महाराज तेनुबुद्ध मान अंगम मागी खबल मागी अंगम तबा रुकी मुकी मालिकन होने की बात वेन वेनना सुरतन मान निजी की tây này bác đó tôi chỉ nói xin nào cái mà tâm tôi ăn nhiều tôi chỉ nói xin là lấy tâm tôi ăn nhiều xin vấn đề gì vậy mà tấm là chúng tôi ăn một thế phong nào thì là bảo vệ gì thì là mình bảo vệ là khán giả gì không những bảo vệ bây gì cái gồm máu thì là đồ xin là như thế mà nè Sultan Maharaj là hai cái gì Sultan Maharaj mà cái gì mà cái gì Sultan Maharaj na ang kailangan na matunggan kasi at mo ay ang lupa ko dito ang maning tam na lain na pagtog lama ang buksa pa lang iron na iron na dahil pwede iba pa ba nagigita
소원과 이론과 그런 것만이 안 되면 mamaangnya pada hari ini kan jika apa mungkin kan tahu tentang Maharashtra dan ingin awal perlu dengan berdiri ini mau yang mau perlu negeri kom yang tetap tinggi je juga punya apa ada punya kami kamu tidak karena apa asal semacam mau yang perlu itu loh mana asal mau yang perlu ini mana juga nitin Hindu Manipuri masa bagi instrumentum 1936 April ini kita cuma pada hari ini kita mesti asanda jadi pengganti sudah dan ingin tiaw masih jadi jauh sampai ini sih sudah dan yang nawar Corona jadi bangga masih dah Hindu lagi mesti main kita orang orang itu orang macam ni ada waktu yang lama cuma macam ni lah pergi ni kalau main orang kan tapi orang itu main semua tanggal mana main itu orang saya ingat sonda apa ada lepas itu orang ada semua yang dua mesti tahu aja bani yang itu ada tu ada pergi dan ini kan ada posisi dan itu siapa ini macam tu ke pergi nabar pergi dari zaman dulu simba pengai itu puluhan hari buat itu menikah hari itu puluhan itu mahu bayarnya bayar pidana mai tahu kalau tinggal mana yang terima tu mai tiba kuat mana ada juga jadi sambil jadi amana ini apa dari apa mana lain nawar terus yang menarik apa Hindi, English, Sanskrit, Bengali. Lain apa macam ni masih tak ada bisa kan. Tahu tu bu, mana mereka memalukan. Kaya yang sebagai bu, mana 1930 begina, 1941 masih benda seperti lari. Kulon ke ikan, laiwa, lari, wain. Saya mau kulon tapi kita ini tak kursi dah. Ada bahaya kalau ini itu. Dengan pulau Cina, banyak Cina. Mari bapak ibu lepak, kita lepak. Ada mari don mana, kita don, mana. Semua itu berak. Macam ni mari, kami ni lepak kamu namu. Zaman lalu Dr. Taman lalu, ada Nabat Chandra lalu. Macam ni, saya apa tadi tu, ni bapak tahu macam ni. Jadi mesti doyan sinar mayang ikut sinar untuk air kini ada maupun tanpa sendiri. Supaya sendiri jadi mesti doyan ikut sinar itu. Dan yang awak pun di mana lagi pun yang sana mesti dah. Doyan amat tiaw kena. Saya cuma airone. Jadi madu pasal mesti kita berkaram mesti orang. Adik amana. Ayah kamera pada kamera mesti. Nasi aku ni, nanya ni nak lihat pun mana. Aku itu kita, saya pun yang kata top tidak boleh aku. Aku ni nasi kita ini, pop kita ni na, ibu pamuda, tadi koreba, lain stone, pergi masih porsi makin nampak macam mana. Ada kerana pekerjaan kita kerana sebab kata kerana satu permisi harga tu. Aku mau porsi lain yang ambil apa kita proyek ini dapat penilaian dalam ni. Aduna, lainnya orang orang jadi terus apa mungkin harga itu sekarang ini kontena, lepas orang jadi macam ada apa itu posisi kerja mesti dapat ambil apa posisi ada di mana mana pun ada wajah jadi ini like konsumen dari apa jadi wayan, kaiden, wayan. Saya mesti makan bila mesti itu mesti betul. Tinggal lagi mesti pun ajar. Ada je, pergi mana? Pergi mesti makan kerana kok ada yang harus makan. Pun tak ada. Cuma ni ya. Aku mana? Ay macam mesti. Jadi kalau mau beli na. Untuk itu taruh pot, itu mungkin yang kamera tu,
ꯑꯗꯨꯒ ꯇꯉꯥꯏ ꯐꯗꯅ ꯑꯩꯅ ꯃꯌꯥꯝꯗ ꯁꯦꯝꯗꯣꯛꯆꯅꯤꯡꯕ ꯋꯥꯐꯝ ꯑꯃꯈꯛꯇꯪꯒ ꯂꯩ ꯃꯁꯤ ꯍꯧꯖꯤꯛ ꯀꯝꯗꯧꯒꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯌꯥꯅꯤꯡꯉꯥꯏꯅ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯂꯩ ꯃꯥꯒꯤ ꯑꯇꯣꯞꯄ ꯆꯠꯀꯗꯕ ꯄꯣꯊꯥ ꯇꯔꯥꯇꯔꯨꯛꯀꯤ ꯃꯅꯨꯡꯁꯤꯗ ꯂꯝ ꯊꯨꯝ ꯆꯥꯎꯈꯠꯍꯟꯕ ꯑꯃꯗꯤ ꯃꯌꯦꯡ ꯇꯥꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯃꯥꯅ ꯊꯝꯕꯤꯔꯛꯄ ꯄꯣꯠ ꯑꯃꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯁꯤꯡꯁꯦ ꯃꯩꯇꯩ ꯂꯩꯕꯥꯛꯇ ꯑꯁꯥꯝ ꯂꯩꯕꯥꯛꯇ ꯅꯣꯔꯠ ꯏꯁꯇꯔꯟꯗ ꯏꯚꯟ ꯁꯣꯝꯅ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇꯒꯤ ꯌꯦꯡꯕꯗ ꯈꯣꯡꯗꯣꯡ ꯃꯌꯥꯏ ꯈꯪꯉꯦꯟ ꯍꯥꯏꯕꯁꯦ ꯃꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯄꯨꯡ ꯐꯥꯕ ꯄꯣꯠ ꯑꯃ ꯑꯣꯏ ꯍꯥꯏꯕꯁꯦ ꯑꯩꯅ ꯂꯥꯟꯅ ꯍꯥꯏꯕ ꯅꯠꯇꯅ ꯉꯁꯤ ꯇꯤꯟꯕꯤꯔꯤꯕ ꯃꯤ ꯎꯕꯗ ꯌꯥꯝꯗ꯭ꯔꯒꯁꯨ ꯁꯤ ꯃꯃꯥꯡꯗ ꯑꯩ ꯆꯥꯎꯊꯣꯛꯅ ꯍꯥꯏꯖꯕ ꯉꯝꯃꯤ ꯈꯨꯗꯝ ꯑꯣꯏꯅ ꯉꯁꯤꯃꯛ ꯑꯁꯥꯝꯒꯤ ꯍꯧꯔꯛꯄ ꯀꯨꯝꯃꯪꯗ ꯂꯥꯏꯔꯤꯛꯂꯣꯟꯗ ꯂꯥꯏꯅꯤꯡꯒꯤ ꯄꯔꯤꯡ ꯇꯥꯕꯟ ꯄꯥꯡꯉꯤꯕ ꯃꯩ ꯁꯨꯕ ꯂꯥꯏꯅꯤꯡꯐꯝꯁꯦ ꯄꯨꯡꯅꯃꯨꯛ ꯃꯌꯥꯏ ꯇꯨꯔꯦꯟꯒꯤ ꯃꯈꯥꯗ ꯄꯥꯡꯕꯅꯤ ꯍꯥꯏꯕꯁꯤꯃ ꯑꯩ ꯊꯝꯖꯒꯦ ꯃꯈꯣꯏꯒꯤ ꯆꯦꯐꯣꯡ ꯋꯥꯀꯠ ꯑꯗꯨꯒ ꯆꯦꯄꯥꯎꯗꯀꯣ ꯑꯩꯈꯣꯏꯒꯤ ꯄꯨꯡꯅꯃꯨꯛ ꯃꯌꯥꯏ ꯇꯨꯔꯦꯟ ꯍꯥꯏꯗꯅ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟ ꯌꯥꯎꯗ꯭ꯔꯁꯨ ꯑꯩꯈꯣꯏꯒꯤ ꯍꯦꯠ ꯑꯣꯐꯤꯁꯀꯤ ꯃꯈꯥꯗ ꯄꯥꯡꯉꯤ ꯍꯥꯏꯔꯤꯕꯁꯦ ꯃꯃꯥꯡꯗ ꯍꯧꯈꯤꯕꯗ ꯈꯌꯥꯡ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯍꯥꯏꯅ ꯄꯥꯡꯕꯗꯒꯤ 1977ꯗ ꯂꯩꯕꯥꯛ ꯋꯥꯔꯦꯞ ꯈꯟꯒꯠꯂꯧꯔꯒ ꯖꯂꯪꯒꯥꯗ ꯂꯩꯒꯗꯕ ꯑꯍꯟ ꯒꯤ ꯄꯥꯡꯕ ꯂꯩꯕꯥꯛ ꯃꯐꯝꯗ ꯑꯩꯈꯣꯏꯅ ꯄꯨꯡꯅꯨꯡ ꯃꯌꯥꯏ ꯀꯪꯂꯦꯟꯁꯤꯗ ꯍꯥꯏꯔꯤꯕ ꯏꯆꯦ ꯂꯩꯕꯥꯛꯁꯤꯗ ꯁꯦꯠ ꯑꯣꯐꯤꯁꯅ ꯍꯣꯡꯕꯒꯤ ꯃꯇꯥꯡ ꯑꯃ ꯂꯩꯕꯥꯛ ꯋꯥꯔꯦꯞ ꯂꯧꯕꯤꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯄꯨꯡꯅꯨꯡ ꯃꯌꯥꯏ ꯀꯪꯂꯦꯟꯁꯤꯒꯤ ꯃꯈꯥꯗ ꯀꯊꯥꯔꯤ ꯍꯣꯖꯥꯏ ꯑꯣꯏꯔꯣ ꯖꯂꯪꯒꯥ ꯑꯣꯏꯔꯣ ꯑꯗꯨꯒ ꯄꯥꯡꯂꯤꯕ ꯑꯁꯥꯝ ꯂꯣꯝꯗ ꯄꯥꯡꯕ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯁꯦ ꯄꯨꯡꯅꯨꯡ ꯃꯌꯥꯏ ꯀꯪꯂꯦꯟꯒꯤ ꯃꯈꯥꯗ ꯉꯥꯛꯇꯅꯤ ꯍꯥꯏꯕꯁꯤꯅ ꯊꯝꯖꯔꯝꯃꯤ ꯑꯗꯨꯒ ꯑꯩꯅ ꯃꯃꯥꯡꯗ ꯈꯤꯇꯪ ꯄꯟꯖꯔꯝꯕ ꯂꯟ ꯊꯨꯝ ꯆꯥꯎꯈꯠꯍꯟꯕ ꯃꯌꯦꯡ ꯇꯥꯗꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤꯗ ꯂꯥꯏꯅꯤꯡ ꯑꯃꯅ ꯊꯝꯕꯤꯔꯝꯕ ꯑꯗꯒꯤ ꯑꯐꯕ ꯁꯛꯂꯕ ꯇꯔꯥꯇꯔꯨꯛ ꯌꯥꯎꯕꯤꯔꯤꯕꯁꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯪꯂꯦꯟꯁꯤꯒꯤ ꯑꯣꯏꯕ ꯑꯗꯨ ꯁꯦꯟꯃꯤꯠꯂꯣꯟꯁꯦ ꯃꯄꯨꯡ ꯐꯥꯗꯕꯗꯒꯤ ꯑꯩꯈꯣꯏꯅ ꯃꯇꯤꯛ ꯆꯥꯅ ꯍꯥꯏꯅ ꯆꯥꯎꯈꯠꯍꯟꯕꯒꯤ ꯍꯥꯏꯅ ꯆꯠꯅꯔꯕ ꯃꯇꯨꯡꯗ ꯍꯧꯈꯤꯕ ꯃꯦꯔꯥ ꯊꯥꯕꯒꯤ ꯃꯃꯥꯡꯗꯒꯤ ꯑꯩꯈꯣꯏꯅ ꯄꯨꯀꯩ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯂꯝꯕꯤ ꯆꯪꯁꯤꯜꯂꯛꯄꯗ ꯑꯩꯈꯣꯏ ꯃꯤ 8 ꯑꯃ ꯊꯥ ꯈꯨꯗꯤꯡꯒꯤ ꯊꯥꯕꯝ ꯈꯨꯗꯤꯡꯒꯤ ꯂꯨꯄꯥ 100 ꯄꯨꯁꯜꯂꯒ ꯁꯨꯝ ꯍꯣꯠꯅꯖꯔꯛꯄꯗꯨꯅ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯖꯔꯃꯟ ꯂꯨꯄꯥ 1,00,000 ꯃꯊꯛꯇ ꯂꯨꯄꯥ 1,35,000 ꯑꯩꯈꯣꯏ ꯄꯨꯀꯩ ꯑꯣꯏꯅ ꯂꯩꯔꯦ ꯍꯥꯏꯕꯁꯤꯃ ꯑꯗꯨꯃꯥꯏꯅ ꯊꯝꯖꯔꯝꯒꯦ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯃꯤ 3ꯁꯦ ꯑꯁꯥꯝꯒꯤ ꯑꯣꯖꯥ ꯃꯁꯤꯡ ꯌꯥꯎꯔꯦ ꯒꯨꯋꯥꯍꯥꯇꯤꯒꯤ ꯑꯣꯖꯥ ꯃꯁꯤꯡ ꯌꯥꯎꯔꯦ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯇꯧꯕ ꯑꯩ ꯏꯁꯥꯃꯛ ꯀꯝꯄꯣꯅꯤꯒꯤ ꯑꯣꯖꯥ ꯆꯠꯊꯙꯥꯔꯤ ꯑꯗꯨꯒ ꯄꯦꯠꯀꯥꯗꯒꯤ ꯑꯣꯖꯥ ꯏꯕꯣꯜ ꯑꯗꯨꯒ ꯖꯟꯅꯤꯂꯃꯅꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯃꯤ 3ꯁꯤꯅ ꯍꯣꯠꯅꯖꯕꯅꯤ ꯊꯥ ꯑꯃꯗ 5,500 ꯂꯦꯡꯅ ꯂꯩ ꯍꯧꯖꯤꯛꯇꯤ ꯑꯅꯧꯕ ꯑꯩꯈꯣꯏ ꯁꯨꯝ ꯄꯥꯎ ꯇꯥꯖꯕ ꯋꯥꯔꯤ ꯈꯪꯖꯕꯗ ꯑꯣꯖꯥ ꯏꯅꯥꯎ ꯄꯤꯔꯝꯇꯤꯠ ꯑꯃ ꯍꯟꯗꯛꯀꯤ ꯊꯥꯕꯝꯗꯒꯤ ꯂꯨꯄꯥ 100 ꯊꯥꯕꯝ ꯐꯪꯉꯦ ꯑꯗꯨꯝ ꯃꯥꯒꯤ ꯄꯤꯌꯥꯔ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯄꯤꯔꯒꯅꯤ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯂꯩꯖꯔꯦ 9 ꯁꯨꯔꯦ ꯑꯗꯩ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯊꯥꯖꯅ ꯄꯤꯕꯤꯔꯝꯕꯗ ꯃꯤꯖꯣꯔꯥꯝꯗꯒꯤ ꯂꯥꯟ ꯑꯃ ꯍꯥꯞꯆꯤꯟꯖꯔꯒꯗꯤ ꯃꯤ 10ꯁꯨ ꯊꯥ ꯑꯃꯗ ꯂꯨꯄꯥ 5,000 soalnya lari hari masa berdua. Jadi mereka tunggu mungkin tinggal tinggal. Dan mulai tinggal dan lagi tunggu mungkin seperti ini pun kalau yang mama TV dia cuma itu kalau saja. Hai betul tak begini. Kalian di mana pola ini pola apa? Ada apa kawan kita terjadi. Sebab terus kita itu hari yang begini. Masih ada mana? Maka yang ini seperti itu. Dokter ada. Ini pun macam ni, saya mahu banyak sangat. Kita bagi, saya bagi, kita apa saya pun sangat ada. Benar nak, lagi yang apa, lagi dapat nanti kerana, ini dapat email itu. Ini pun tahu mana itu, mana yang ini. Tapi itu mahal dia apa? Mana dapat email itu nanti hari itu. Maksudnya pada itu macam ni. Ini pun hari hari apa? Mari, provinsi mana, kuasa mana? Kamda, kamaranda, umumda, tongan makanda, makanda tidak boleh cuma. Macam ni je, benar. Mana dapat email itu, itu sahaja. Posima, sahaja apa? Siapa nama mana? Mari, tu ada lebih sini hari pun. Macam macam ni, mana yang sampai tu, macam ungkapan kita ai macam dah, dekat ini kita. Kita nak
사모는 대마는 플레이 동 땅다 왜냐나 이만 비방 사모 비는 바 난 오거나 타고 그게 땅다 나니는 다 이런 거 하나 있고 그때 그때 잠깐 걸어서 이 앞에 이런 거는 할 수가 망도는 또 딱게 되는 맞다 해야 되는 남아 사오는 genoki 남아 samung mahal yang samung mahal tàu cái tàu mà nó khá là thơm mana ban ko telan je ba shi ga ngi mai ko je koigi aku kumaruki koguriena balik sumba okong kya kambi kroba matunda tanga siti koigi dais ki phom lang su ring sin bi ba hangjam samungo thongam samungo singamai thongam lai kai di la kona koigi laningan sigi matangda kara balik sumba okong kra kambi ba nâng ngau đó cân anh ngau thì